ꯇꯝꯖꯔꯤ ISTV ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ खरा थेंथरबसु कुमगी नोंग लाकपदगी लौमीसिंगना मिपाइनरंबा अदु कोकले मफम खरददी इरम नला निंगथिना लैतबदगी इसिंग थुमजिल्ले पाव संदोकने पिजरी कुमगी नोंग मतम चाना लाकतबदगी मणिपुरदा इकंग थोकलगदरा हाइना लमदम असिगी फौ यावना महै मरुंग क्या पुथोकलिबा लौमीसिंगना मिपाइनरंबा अदु हौखिबा नुमित हुमनीगी ममांगदगी हौना मणिपुरदा कुमगी नोंग लाकपदगी लौमीसिंगना मिपाइनरंबा अदु कोकले हौजिक लौमी क्याना अयुक नुंगथिल अमदि नुमिदांगी मतमदा फावबा लबुक्ता कुमदुना थबक सुबा हौनाख्रे अमरोमदा चूरिबा नोंग असिना मरम ओइदुना इरम नला निंगथिना सेम्पिद्रबा असेंबली कंस्टिट्युएंसी खरददी इसिंग इचावगी अवाबा मायोकनबा हौरे सोशल वर्कर अमदी मियामगी मिहुत क्याना इरम नला सेंबगी थबक तौरी हाइना मीडियादा तत्तना फोंदोकलबसु नोंग मनिनी खक नोंग चुबा असिदा इसिंग इचावगी अवाबा मियामना मायोकनरी अमरोमदा नोंगजु था खुदिंगी मियामगी मिहुत क्या थोरक्तुना कयारक हना यंगसिनखिबगा लोइनना अखन्नबा पैकेज अमगी मखादा सेनफम थादादुना सेंबगी थबक तथगनी हाइना तत्तना फोंदोकखिबा वशल मरिलगी फिबमदी हानादगी थोइना का हेना अहोंगबा लेतबना इरम नला कयादगी इसिंग मपुंग फाना चेंथबा ngamdri masina maram oiduna washal marilda takhigadaba iram nala kaya ising thumjin badagi miyam ising ichawgi awaba mayoknari कक्चिंग लाइफम लोकनुंग योथिबुंग अमदी हेकक पुकपीगी जगा सिंगल लैरिबा युमथुंग सिंगदी कुम अमदा हैनौ योन बतदा लुपा लाख अनिदगी तादना फंगबंगमली माइकय असोमदा लैबा फिडिलिटी हॉर्टिकल्चर सुगर केन ग्रोवर कोऑपरेटिव सोसाइटी हाइना मिंथोनबा सोसाइटी असिगी मखादा यामद्रबदा युमथोंग चनिगा यांखैदा हैनौ पांबी कुंथ्रादगी तादना थाबना हाइरिबा सेनफम सिंगसी कुम अमगी ओइना मियोय चहुम रोमदा कानबा पीरी कक्चिंग लाइफम लोकनुंग लैबा हैनौ थाबदा सेनफम का हेना तानबंगमलबा मयांग लंबम गुलाबना फोंदोरकपदा हैनौ पांबी अमदगी कुम अमदा लुपा लिसिंग कुंदगी तादना हैनौ सिंग योंदुना हाइरिबा सेनफम सिंगसी फंगबंगमली हाइरी केजी अमदा लुपा निम्फु अमदी खजिक्तंग हंथबदा लुपा कुंददी अदुमक योंबंगमली पांबी अमदा हैनौ मसिंग कया यामना पानबगे हाइबदुदी मसिंग थिबा ngamba nate khul asida leiriba yumthong singdal leiriba mi ayambana ayukta amuk amadi nungthilda amuk nongmada anirak hainau amun basing khunduna lalonbi singgi khuthangda hairiba hainau singasi yonbagi thabak lepta sathari mayang lambam gulabna makhatana phongdorokpada mahaki ingkholda hauriba hainau pambi sing asigi manungda khwaidagi pikpa pambi amada yamdrabada kum amada lupalising nipandi irailaina tanbangami कक्चिंग लाइफम लोकनुंग योथिबुंग अमदी हेकक पुकपीगी माइकैदा लैरिबा युमथोंग सिंगदा यामद्रबदा हैनौ पांबी कुंथ्रादगी तादना हौनबा मरमना कुम अमदा हाइरिबा लुपा लाख अनिगी सेनफम असि तानबा ngamnari हाइनसु महांगना मखाताना फुंदोखी होय आइगी मापानी मखैसिदा फंगसु साहि अमगे लुपा लाख अनिदे दुम लेमे आइसि टोटली था मखाइदने मोनसंग मतमसे पांबी अमा अशोको पांबी सिंगदी उपालिसिंग कुंदी अदुम फंग कुममगे हैनौ थाबदा नतना कुमसिदा पोंग हवाई अमदी किहोमना सिंगबा कयासु इंटरक्रॉपिंग तौदुना थाबदा नतना मसिदगी जु यामलबा सेनफमगी इनकम अमा युमथोंग सिंगदा लागी हाइबा वाफम असिनी कैमरा पर्सन संजोय लोइनना पाउदम जरिबा नोरे निगमबम ISTV न्यूज यूरेन बम पावर हाउस ता ngarang numidang pung tara khara helakpa matamda technically oiba problem ama leibadagi पावर हाउस असना कोनबा मफम सिंगदा नुमित युंग बमतुंग फावबा मै पीखिद्रे मसिना मरम ओइदुना इम्फाल सिटी यौना मफम क्यादा मियामना मै फंगदबगी अवाबा मायोकनखी मरी लैनबा डिपार्टमेंट की माइकैदगिसु यामना कन्ना सेम साबगी थबक चथखी नोंग चुबना मरम ओइबना खुमांग तौसिना थबक पाखतना होनबदा खुदोंग सादबा खरा मायोकनै हाइना डिपार्टमेंट की माइकैदगी खंगलगली ISTV नेटवर्क न सिने डायरेक्टर्स गिल्ड मणिपुर खुसमनदुना पांगथोकलिबा नेशनल अमदी इंटरनेशनल की थाकता सरुक यारुरबा शॉर्ट फिल्म अमदी डॉक्यूमेंटरी फिल्म फेस्टिवल की कुन चनबन नुमिता फिल्म मेकर अमरेंद्र की वेटिंग फॉर यू माइपाकपगी वहंग अमदी हिंगबगी लंबी हाइबा फिल्म असि उटकनी मियामना ISTV संगाई चैनल नुमिदांगी पुंग 3 मखाई अमदी पुंग 10 मखाइदा उब फंगनी प्रोग्राम असि हयेंग अयु पुंग 9 अमदी नुंगथिलगी पुंग 2 ताबा मतमदा हाइरिबा चैनल असिमक्तदा रिपीट टेलीकास्ट ओइना संथोकचगनी There are so many physical challenged persons in this world, and do they get such a parents in their lives? Such question is a very burning one in our country.
Tha sige tang kun manga da Imphal West District Police Commando masung taranithui suba Bihar Regiment ki apunba team amana mayang Imphal ani longbi area da thibahumba ki thabak sathabada KYKL gi active member ma fare hairi faraba mioi adugi mamingna Khaidem Bijoy Elias Nuksi Chauba chahi 39 apokpa case iboyama kawi mayang Imphal ani longbi dagi hojikna ngaikhong khulen Bisnupur da laibani hairi amaromda tha sige tang kun tarukta Imphal West District Police Commando gi team amana BT Park ke akoibada achat awok check tawbada KCP Noyongi member ma fare hairi faraba mioi adugi mamingna Sagol Sem Lokendra Elias Yambung chahi nifugataru apokpa S ibo tombi kawi seta awang lekai dagini haina police ki piaro gi cherolaman hairi Haukiba Jun gi tang mari da Tamenglong Police Station gi manung chanba Oktan khulda chahi tara taruk ta ngai ribi nupi macha amabu mioi ahum na namduna izat manghallaba matungda hatok laga thauri yan sinduna thamlamba gi thodok Jun gi tang tarukta hairok tagi ningthauzam Rebecca Kobi leisabi amabu masaga hek nuksinaba nupa yauna izat manghallaga hatok lamba madi Jun gi tang Kunnipanda Ukhul District ki Litan Police Station na konba Lamlai Village tagi KS Hanti Mapurba Laikhidraba KS Ramraibu Minungsi haitaba mongda mihathi na hatok tuna thamlambagi thawongbo All Manipur Women Voluntary Association Amobhana pendaba phungdok pagaloina na condemn torakli Mapithel dam na ising tingkalakpadagi chadong khul ising gi irol nungda tapna tapna lupsilakli khunja sing na thamoida pendaba madi mipaiba poknari amaromda mioi kyana mafamadubu yengba laknari hiramasda report ama Miam da thangnanaba ising ithai lakhong mai puthokuna kananaba pinanaba dam kaya sengwalabasu maduna mahusagi oiba khaldadi akaiba pidaba nate yanglui kong haina khangnaba thawal turelda sagalliba Mapithel dam na ngasidi khul kaya irol nungda thamkigadaure haukiba Jun 10 dagi dam asina ising thingalakpa haurakpadagi sayedana leiriba chadong khun tamna ising irol nungda luppa haurakli amaromda khulasi lukhigadore haibagi mipaiba marakta mioi kya leptana laktuna mafam ase langkoiba singi miengfam amagum yengba leptana laknare UCM gi President Johnson na lusingba timamana mafam adugi fivam sing yengsuluba amada hi ani sizina duna chathok chasin tawramba mioi kaya yengba laklamba thengnarki amuk tongbada lupa tara Lauri yengba lakpa singidamak asa athak kayasu mafam aduda fangli khungise una phongdorakpada dam sabada ayetpa pide dam sadingi mamangda saga ga yanaki wafam sing mapung phana thaba oina pangthoktri maram aduna khulasi thadoktuna sattabani mafam chaba ama thidana khul thado haiba wafam di yaningde haina phongdoraki sarkar government ga yanaba ama purapa matungda koi hongsu hongani ona government nga sipa koi bo haiba leitri aduna uji koi che sengna haibada communication je cut tawkhre lifeline je cut tawkhre mafam aduda leiba khunja amana phongdorakpada khulasida miron bi nupi su leiri dam thingalakpana sathok jasin tawbada awaba ama oire pamda satpasu ising lalaga satpana yamna khudong thiningai oire haina phongdoraki popusi ade sinungai de do sebom sa punsa si do mi yam se tongba ya de ba chadong khun di mi yam ni na ko mi tra bo hembo pona te ba se bot se wa bni nungai pona te yam wa nong asina nini humni leptana tarabadi Mapithel dam gi ising imai hengalatuna haiba khulasi husi leiba koi aina lepsariba lampak asi ising gi manungda laikhigadaba saruni loinana maningda uriba sarsasisu ising gi manungda laikhigadaba saruni UCM gi President Johnson na phongdorakpada dam sengatpadi kaide praja sing na su ayet papide sayena ba maram kharana mafam sigi mioi sing hongdoktringai ising thingatuna khulasi lupna nabo honabasi tawbigano Khunja sing gi thamoida fauri basing UCM da su fawi sakana yasinanaba lambi ama sinbiu haina phongdorake Honorable Chief Minister Manipur gi IFCD Minister ko masi kitang khoi pungning chingchen birakanda irai laiba meter amase ya fazana yarakanda public ki praja gi consent jawr kanda tawya sigumba issue ma hekta issue ma saganda ba aduga ikhang khangoduna mi hekta leirambadu kudak ta moi gi livelihood adu moi hongdu moi gi resettlement gi plan ma yawdana hekta masu hongdu ko dawni displace tawgani haibasidi masidi violation of ko gi ngasagi fundamental right to ni maramdi madugi prior information to pde ba Manipur sakana hairiba khulasibu yamna atuba matang manungda atupa jaga amada hongdoktuna hairiba khulasi atuba matang manungda
लेरिबा मियोइसिंग मफम साबा अमदा होंदोंगनबा पांबय अमखक मणिपुर सरकारना सिनबा मथौ ताई पौदमजरिबा नबकुमार खागोपम आईसीबी न्यूज चादोन Nasi July tara fauba High Court of Manipur gi summer vacation thare haina High Court of Manipur gi registrar Golmai Garful Silugi Cherola man hairi Cherols namakha tana vacation manungda July tarukta court sitting amat legani July tarukta Justice KS Novin gi vacation court Chief Justice ne constitute tokre July mari gi ayuk pung tara makhai dagi nungthil pung ahum fauba civil amasung criminal ga mari leinaba urgent matter file tawba yagani summer vacation manungda ayuk pung tara dagi nungthil pung mari ga makhai office hangani amasung staff sing roster basis ta office ta legani hairi Secondary stage differently able Muse Singh Bharat Sarkar ki incentive education for disabled and secondary stage ki makhada Directorate of SCRT na sinduna disabled person chamri gi kontra da lisingani tarani thoi tara humdoi gi allowance den thokre Namphel da leba masi complex ta pangthoki ba thoram aduda normal mui amana larik tambada makhoi ga manana tambada mateng oina ba Deputy Director IEDSS SCRT TS Mani Retana luchingduna book and stationery allowance uniform amadi transport allowance sing khusinaki sarkar amasung department na lokhalak liba khongthang asibu thagat pagal loinana mima nadraba su matik chaba mioi amamam oibada masina thona pire haina nungai ba phongdoki masigi facility shi da pibiri facility shi ingole am nakane ate ai la ila shotam na masina matinga mo che ai koi wazati na pibiri facility shi ingole am khudum saje Churachandpur Government High School Chatkiba June ki tang kuntaru ki numidang pung tararom tabada mai chakre Fire Brigade ki kangmuna laktuna mai kanbagi thabak sathaki school gi caretaker Paukhalian na phongdorakpada maha ki quarter da leiringai da mai chakpagi manam namlakpadagi mahak na thoktuna yenglubada school gi ka ani mai chaktuna leiramba thingnaki mafam adu gi mioi ani chenthokhiba uhawi hairi thodok asigi matangda police na thijinba hokre Thaubal district ki haikak pokpi da leiba Mission Blind School gi mairui singna makhoi bu midyang changbidre Manipur government ka yana ki wafam thabak ta onthok tabagi mayokta khongjang kaya ama changsilaba matang kakta bacha henbagi khongjang asigi matangda MSU Thaubal district committee gi general secretary Moyang Them Prabin Luchingba team amana school asigi hauji oriba phibam yengsinkhre school asigi phibam ubada MSU gi team maduna angak pa phongdoki Sarkar na thuba matamda pakhatpam thokpa thabak pakhatlasu MSU nasu pangba yaba mateng pangani hainasu MSU Thaubal district committee na hairi Marui bapau amuka na pizari Khara thengtharabasu kumgi nong lakpadagi lawmi singna mipai narambadu kokle mafam khara dadi iram nala ningthina leitabadagi ising thumjile Bideng tabira bapunu mapu kana khurumjari